ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯃꯅꯦꯝ ꯑꯃꯨꯁꯪꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯤꯔꯣ?" "ꯍꯣꯏ ꯃꯥ, ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡꯗꯣ ꯑꯩꯗꯤ ꯉꯔꯥꯡ ꯀꯥꯎꯗꯅ ꯃꯈꯨꯝ ꯀꯨꯞꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯨꯡꯗ ꯁꯨꯝ ꯑꯁꯤꯕ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯃꯥ." ꯑꯃꯨꯁꯪ ꯃꯃꯧ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯃꯤꯆꯩꯅ ꯆꯩꯗꯨꯅ "ꯍꯩꯃ, ꯅꯪꯕꯨ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨꯅꯦꯍꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯁꯤꯡꯗꯨ ꯁꯣꯛꯂꯨꯔꯣ." ꯊꯣꯏꯅꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ "ꯏꯆꯦ ꯍꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯤꯔꯣ?" ꯅꯨꯄꯤ ꯑꯃꯅ "ꯍꯣꯏꯅꯦ ꯊꯣꯏꯅꯨ, ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯤꯔꯣ?" "ꯏꯁꯤꯡ ꯁꯣꯛꯇꯣꯏꯅꯤ ꯏꯆꯦ." "ꯊꯣꯏꯅꯨ, ꯅꯣꯏꯒꯤ ꯅꯅꯦꯝꯗꯨꯁꯨ ꯃꯤ ꯀꯌꯥ ꯉꯝꯖꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯈꯔ ꯄꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ꯫ ꯅꯣꯏꯒꯤ ꯅꯅꯤ ꯅꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯧꯔꯤꯗ." ꯊꯣꯏꯅꯨ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ "ꯀꯩꯅꯣ ꯏꯆꯦ, ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄꯒ ꯏꯆꯦꯅ ꯍꯥꯏꯗꯨꯒ ꯀꯩꯗ ꯆꯥꯅꯔꯤꯒꯦ?" "ꯍꯩꯃ ꯊꯣꯏꯅꯨ, ꯅꯪ ꯁꯥꯎꯔꯤꯔꯣ? ꯏꯆꯦꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ." ꯊꯣꯏꯅꯨꯗꯤ ꯆꯥꯟꯅꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯆꯤꯟꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯉꯥꯡꯗ ꯉꯥꯡꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯅꯦꯝꯅ ꯇꯥꯔꯗꯨꯅ "ꯏꯃꯥꯏ ꯄꯦꯝꯃ, ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯄꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯂꯤꯕ, ꯃꯆꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ, ꯏꯁꯤꯡꯁꯨ ꯄꯨꯊꯣꯛꯈ꯭ꯔꯒ ꯃꯤꯒ ꯑꯃꯨꯛ ꯈꯠꯅꯔꯒ ꯂꯩꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ." ꯃꯅꯦꯝ ꯑꯃꯨꯁꯪꯗꯨ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯅꯦꯝꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯃꯥ, ꯃꯣꯏꯅꯩꯁꯦ ꯄꯪꯉꯤ ꯍꯥꯏꯔꯤꯕ, ꯑꯩꯁꯤꯕꯨ ꯄꯪꯕ꯭ꯔꯅꯦ ꯏꯃꯥ?" "ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯃꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯁꯤꯡꯕ ꯍꯦꯟꯃꯟꯗꯅ ꯌꯨꯝꯁꯦ ꯄꯣꯠ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯒ ꯅꯪꯅ ꯆꯥꯊꯣꯛꯄꯒꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤ." "ꯏꯃꯥ, ꯅꯪꯒꯤꯗꯣ ꯑꯩꯁꯦ ꯊꯥꯒꯠꯂꯤꯔ ꯊꯥꯗꯔꯤꯔꯥ?" "ꯏꯃꯧꯕꯨꯗꯤ ꯀꯔꯤꯒꯤ ꯊꯥꯗꯔꯨꯅꯤꯒꯦ? ꯏꯃꯥꯒꯤꯁꯦ ꯏꯃꯧꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯤꯕꯅꯤ." ꯊꯣꯏꯅꯨ ꯃꯥꯒꯤ ꯁꯣꯅꯣ ꯁꯨꯕꯒꯤ ꯅꯨꯡꯁꯤꯠꯇꯨ ꯃꯤꯀꯨꯞꯁꯤꯗ ꯀꯥꯡꯂꯛꯇꯨꯅ ꯀꯞꯂꯤ ꯀꯞꯂꯤ꯫ "ꯏꯃꯥ, ꯅꯪꯅ ꯊꯥꯡꯒꯠꯂꯤꯗꯨ ꯋꯥꯡꯃꯜꯂꯤ꯫ ꯈꯔ ꯅꯦꯝꯊꯧ, ꯑꯩ ꯇꯥꯔꯛꯏ ꯁꯤꯅꯤ." "ꯃꯥꯏ ꯄꯦꯝꯃ, ꯀꯔꯤ ꯃꯧꯅꯣ? ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯏꯅꯦꯝꯒꯤ ꯊꯣꯏꯅꯨ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣꯕ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯋꯥ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯍꯥꯏꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯐꯦ ꯐꯥꯎꯕ ꯂꯥꯎꯅꯗ꯭ꯔꯕ ꯃꯇꯝꯅꯤꯀꯣ." ꯊꯣꯏꯅꯨ ꯏꯁꯤꯡꯗꯨ ꯁꯠ ꯊꯝꯂꯒ "ꯏꯃꯥ, ꯃꯤꯅ ꯐꯦ ꯂꯥꯎꯅꯗ꯭ꯔꯁꯨ ꯑꯩꯗꯤ ꯂꯥꯎꯅꯤ." ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯁꯥꯡꯅ ꯆꯤꯡꯂꯒ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ "ꯐꯦ!" "ꯑꯣ, ꯃꯁꯤꯒꯤ ꯁꯣꯅꯣ ꯁꯨꯕꯤ ꯅꯨꯄꯤꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯔꯤꯗ ꯀꯔꯝꯍꯥꯏꯅ ꯈꯜꯂꯒ ꯄꯨꯔꯛꯏꯅꯣꯕ? ꯑꯩ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤꯀꯣ ꯑꯩ." ꯃꯈꯣꯏ ꯃꯅꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯗꯨ ꯎꯔꯒ ꯈꯪꯂꯥꯎ ꯂꯥꯎꯊꯠꯇꯨꯅ "ꯅꯣꯛꯀꯅꯨꯍꯦ, ꯀꯩ ꯆꯥꯒꯦ ꯅꯣꯛꯏꯅꯣ? ꯆꯠꯂꯣ ꯆꯣ! ꯅꯣꯏꯕꯨ ꯅꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯃꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯩꯗꯣ? ꯆꯠꯂꯣ!" ꯑꯃꯨꯁꯪ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯉꯤ꯫ ꯑꯗꯨꯒ "ꯕꯦꯝꯃ, ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯏꯁꯤꯡꯁꯦ ꯏꯃꯥ ꯀꯣꯟꯅ ꯂꯧꯁꯤꯜꯂꯒꯦ." "ꯏꯃꯥ, ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ. ꯏꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯔꯛꯑꯒꯦꯕ. ꯏꯃꯥ ꯋꯥꯅꯦꯕ." ꯊꯣꯏꯅꯨ ꯁꯣꯅꯨ ꯁꯨꯖꯔꯕꯁꯨ ꯃꯅꯦꯝ ꯃꯀꯨꯗꯤ ꯌꯥꯝ ꯅꯤꯡꯖꯩ꯫ ꯑꯗꯨꯅ ꯃꯅꯦꯝ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯑꯃꯨꯁꯪꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯔꯣꯏ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯣꯏꯒꯤ ꯃꯅꯤ ꯃꯃꯧꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯀꯨꯕꯣꯛꯅ ꯍꯪꯉꯤ, "ꯃꯧ, ꯅꯪꯕꯨ ꯀꯅꯥꯒ ꯈꯠꯅꯔꯨꯔꯤꯕꯅꯣ? ꯏꯀꯨꯗꯤ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯗꯨ ꯄꯥꯝꯗꯦꯀꯣ." ꯊꯣꯏꯅꯨ ꯏꯁꯤꯡꯗꯨ ꯃꯥꯡꯒꯣꯜꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ "ꯏꯀꯨꯕꯣꯛ, ꯃꯤꯅ ꯑꯩꯁꯦ ꯄꯪꯉꯤ ꯍꯥꯏꯅꯤ, ꯑꯗꯨꯒ ꯁꯣꯅꯣ ꯆꯨꯏꯁꯨ ꯍꯥꯏꯔꯤꯕ." "ꯑꯗꯨꯗ ꯏꯃꯧꯅ ꯀꯔꯤ ꯍꯥꯏꯔꯝꯂꯕ?" "ꯑꯗꯨꯗ ꯏꯀꯨꯕꯣꯛ ꯑꯩꯅꯅꯦ, ꯄꯪꯅꯤꯡꯉꯤ ꯄꯪꯅꯤ, ꯁꯣꯅꯣ ꯆꯨꯅꯤꯡꯉꯤ ꯆꯨꯅꯤ, ꯅꯣꯏꯒꯤ ꯅꯔꯜꯅ ꯄꯪꯕ꯭ꯔꯣ, ꯏꯔꯜꯅ ꯄꯪꯖꯕꯅꯤ ꯍꯥꯏꯔꯝꯃꯤꯕ." "ꯕꯥꯂꯣꯍꯩ, ꯏꯃꯧꯒꯤ ꯄꯥꯎꯈꯨꯝꯁꯦ ꯏꯀꯨ ꯌꯥꯏ꯫ ꯑꯗꯣ ꯏꯀꯨꯒꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯆꯥꯕ ꯌꯥꯕ ꯑꯝꯇꯗꯤ ꯁꯦꯝꯂꯛꯎ ꯍꯩ." ꯃꯔꯛ ꯊꯠꯂꯒ ꯃꯅꯦꯝꯅ "ꯃꯧ, ꯏꯁꯤꯡꯁꯤ ꯏꯃꯥ ꯄꯨꯁꯤꯟꯈ꯭ꯔꯒꯦ. ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯄꯥꯏꯊꯣꯔꯛꯄ ꯅꯇꯤꯟ ꯃꯌꯥꯝꯗꯨꯅꯅꯦ ꯏꯁꯤꯡ ꯄꯨꯟꯕ ꯃꯥꯏꯁꯦ ꯄꯨꯡꯉꯧ ꯉꯧꯔꯦ." ꯊꯣꯏꯅꯨ ꯏꯁꯤꯡꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯅꯦꯝꯒꯤ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯍꯥꯏꯐꯦꯠ ꯏꯜꯂꯒ
Ima Chintibi, Chung Songdana. Haima, Kainigi Hekti Ili Emi. Pagi Doba Yad, the Mida Pagi Doba Mama. No, what is soid and soaps and Nikona. Adoikuba, a Mangra Hangan Torokekwa. Yaksum Hamamo, Kuiroe, Satlo Silaki. Oi, Toino imong the sun tree. Moimapa, Namong the Pisia, Haisu Haiben, Masipura Sono Mapiniko, Masin Sina, Marola, Macabo Pokliba, Mina Hinjin Bagati, Namlero. Namong no Piggy Pau, Tamlak Libanin Nangso, ha. Tamlak Libinang Sisu, Maha Sono Gimanim, Sapmaniko. Amusang Mamit Pirap Yang Lai, Aduga. O dudi sono nigi wari tabiriba moimapasu maha sono magok tare. Mapuroibudu noklaga. Unthokpanida noigindani na mawanise. Unthok na haina zura sana semda ida isor maso. Numit kharanigi matung thauba thabak satlamdaigi saksabu sanglai. Thoinu mapuroibagi maming kauduna. Thauba chakse inkidore. Satho ase thabak satpa thengkhrani ba. Thauba magi nupida munna yenglai. Thoinudi, Masinda Isaiga Ngangduna, Mamaidu, a Muklaitokuna in Sang Hapni. Adoloiraga, Mamaidu Muklay Turakpada, Mapuribadu the Hausiksu, Pibam Kaidana, Mangon the Yinduna Lainami. Toinu, Nanglambe Isaido, Chap Lepi, Aduga Mapuriba Gima Mangduda, Sang Sinduna Leplaga, Masu, Maginupa Gimamid Aniduda, Magimamid Aniduna, Muna Ying Laga, Makoktu, Karasum Sang Sili. Aduga Kanglaw Laure. Nangi mit manungda ayaure nupa ayaure hairam laga sian ki ge taw thaubasu sian ki ge tawriba magi nupi gi khudang do tap pharaga inu nang tawri se thoinu peri nang tawri tudi kaino ba so yeng lai ne aduga nangi namit manungda ai su do yauraga le thauba yam singlem sabanu pani aduna tapna nangonda ai gi mingsi kana na kau haike kanam daide aina sum kau yadra Yung panminaraba atay manaw anise mingkaw no pati hay aduna ay gimingsi kaurukat thoinusu hoy haibagum mangak nomi sakse ay hana sakrake nang ima hoy ga tawga saruko thoinu amukasu hoy haiduna mangak nom lai thauba magi nupi gi makutto tapna thadoklaga ising digadai thoinu ising do amuk piram ngaki matung thauba thabak satkri thoinu na thauba si mapuroi boirasu kharadi dum kibani aduna madi mapuroi belaibasi sorhon phau tanjabani mapuroi behek satkibadagi ngawbaduna mapuroi behek halakji phawbani mani imungsida ngawribasi aduna mana tawriba khudingsu mabuk phaba maku manemnasu loina yarami mamau nupibu angangni khanduna matam kharagi matungda nongma manemna hairami bema nangma luhomlaklibase phaniyam kuiri angangsu yaudi kamai tawrinone Ima isu uningi thoinu phamlambadagi phuk hawgalaktuna ima ai nasanupada hanguge karinu sibo ngaiko siamta haiduna mamong nupigi khudangdu tap phare tanjaduda thauba sanglei thoinu masin yawbidu sat hanglei tabra imana ikoini isa yawjisia kamai tawrinoi thaubadi mama leibaduda ikaizaduna ona tainaba pakhumoina piraduna Kaino, chak loy hairo. Mamana marak tatlaga. Karino, ay buko ka ngawida, maumaki saktan. Nate, imana niya isa yawro haye. Masi, masuuningi ye. Tauba seran turana adum hayre. Oh, hangam tongib. Adu di sak tiro. Ay, tabak sa patiengkri. As karino, ibani pao pong na je. Ay na mahay, aduga nang na makumlay. Amusang pamlambadagi pug hawgatlaga. Imay, pima. Si yauradi aida thoksakhrage amusang thokre mama hek thokhibaga thauba magi nupigi khudangdu tapaiduna manakta khangsing singsit thoinu masindagi khanglaw lawre ima thauba sawningba pharoktuna aini ma leibagi wadu siran turan khu aduga nangna asuyam kanglam saji sigaino ni imana angang pokte haibagi haibani ado imani isapo hairdi nangoina po ko thauba magi nupibu sukon konsilaga kada sappaga thangkre aduga phamungduda dup launa thadaraga nangina sinsi kaidawri haibno ha kaidawri haibno thoinu bisum anidu suklaga hairaklambi ai su khangdi aigi sinsia matanna sum wa hairaini aina haige na tawba nate nang ngasi haibu numisdagi
ꯏꯃꯨꯡꯁꯤꯗ ꯋꯥ ꯑꯃ ꯍꯥꯏꯕ ꯌꯥꯔꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯋꯥ ꯑꯃ ꯍꯦꯛ ꯉꯥꯡꯕ ꯍꯧꯔꯕ ꯅꯪ ꯅꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯊꯣꯏꯅꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯡꯂꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯅꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯅꯆꯥꯅꯨꯄꯥꯅ ꯑꯩ ꯐꯨꯔꯤꯕ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯏꯃꯧꯗ ꯐꯨꯔꯤꯕꯕꯣ ꯊꯣꯏꯅꯨ ꯑꯁꯦꯡꯕꯒꯤ ꯀꯞꯂꯕꯅꯤ ꯑꯗꯨꯅ ꯃꯄꯤꯒꯗꯣ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯅꯞꯀꯥꯗꯣ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯇꯨꯅ ꯈꯪꯗꯦ ꯐꯨꯗꯨ ꯐꯨꯏ ꯑꯩ ꯌꯨꯝ ꯆꯠꯂꯅꯤ ꯏꯍꯦ ꯑꯃꯨꯛ ꯀꯞꯄꯤꯔꯣ ꯅꯪꯕꯣ ꯏ ꯇꯥꯔꯛꯏ ꯏꯃꯥ ꯑꯩꯅ ꯑꯗꯨꯝ ꯇꯩꯊꯣꯛ ꯃꯥꯁꯨ ꯑꯩꯅ ꯇꯩꯊꯣꯛꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯥꯔꯛꯏ ꯑꯃꯨꯁꯪꯗꯣ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯥꯁꯤ ꯑꯩꯅꯒ ꯑꯣꯏꯔꯝꯂꯕ ꯅꯪ ꯐꯨꯕꯗ ꯅꯠꯇꯦ ꯅꯥꯟꯅ ꯍꯥꯠꯇꯣꯛꯑꯝꯃꯅꯤ ꯅꯪꯁꯤ ꯁꯣꯛꯂꯝ ꯌꯥꯝ ꯆꯥꯗꯦꯀꯣ ꯏꯃꯥ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯔꯥ ꯑꯃꯨꯁꯪ ꯅꯣꯛꯂꯒ ꯅꯠꯇꯦꯍꯦ ꯏꯆꯥꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯊꯣꯏꯅꯨ ꯇꯞꯅ ꯑꯣ ꯑꯗꯨꯗꯤ ꯏꯃꯥꯒꯤꯗꯣ ꯅꯣꯛꯏꯔꯣ ꯍꯥ ꯅꯣꯛꯇꯦ ꯏꯃꯥ ꯅꯣꯛꯇꯦꯀꯣ ꯊꯣꯏꯅꯨ ꯄꯦꯔꯤ ꯑꯃꯨꯛ ꯇꯧꯗꯨꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯞꯄꯣ ꯏꯃꯥ ꯀꯞꯄꯣ ꯍꯥꯏꯔꯣ ꯀꯞꯄꯣ ꯏꯃꯥ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯀꯨꯕꯣꯛ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯀꯅꯥ ꯁꯤꯔꯒꯦ ꯃꯣꯏ ꯃꯄꯥ ꯅꯃꯧ ꯅꯨꯄꯤꯅꯅꯦ ꯑꯩꯕꯨ ꯀꯞꯄꯣꯏꯌꯦ ꯑꯗꯨꯒꯤ ꯀꯞꯄꯤꯕꯅꯤ ꯑꯦꯔꯥ ꯑꯁꯨꯛ ꯀꯥꯡꯂꯝ ꯆꯥꯗꯕꯤ ꯃꯅꯤ ꯃꯃꯧꯁꯤꯗ ꯐꯨꯔꯒꯦ ꯍꯩ ꯊꯣꯏꯅꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯃꯥ ꯑꯩ ꯀꯞꯄ ꯇꯣꯛꯑꯦ ꯏꯀꯨꯕꯣꯛ ꯐꯨꯔꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯐꯨꯕꯤꯌꯣ ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯉꯦ ꯌꯥꯔꯣꯏꯌꯦ ꯃꯧ ꯀꯔꯤꯒꯤ ꯀꯞꯄ ꯇꯣꯛꯏꯅꯣ ꯅꯪꯅ ꯀꯞꯄꯣꯅ ꯀꯞꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯏꯅꯨꯒꯤ ꯃꯄꯥꯝꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯕꯨꯡ ꯑꯅꯤ ꯂꯩꯕꯗꯨꯁꯨ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡ ꯇꯣꯉꯥꯟ ꯂꯣꯏꯅ ꯆꯥꯟꯅꯈ꯭ꯔꯦ ꯃꯆꯥꯁꯤꯡ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯒ ꯌꯣꯛꯆ ꯊꯥꯛꯆꯔꯛꯈꯤꯕꯁꯤꯡꯗꯨ ꯉꯁꯤꯗꯤ ꯃꯄꯥꯜ ꯆꯥꯔꯝꯗꯥꯏꯁꯤꯗ ꯅꯨꯄꯤ ꯊꯤꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯇꯣꯉꯥꯟꯅ ꯆꯥꯔꯝꯃꯤ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯤ ꯑꯗꯨꯅ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ ꯅꯣꯡꯃ ꯊꯣꯏꯅꯨꯗꯨ ꯃꯄꯥꯝꯗ ꯃꯄꯨꯔꯣꯏꯕꯅ ꯊꯤꯟꯕꯤꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯨ ꯃꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯑꯩ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯎꯀꯣ ꯂꯥꯛꯀꯦ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ ꯅꯆꯥꯅꯨꯄꯤꯁꯦ ꯊꯅꯝꯂꯒꯦ ꯃꯃꯥ ꯑꯌꯦꯡꯕꯤꯅ ꯍꯣꯏ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏ ꯇꯥꯕ꯭ꯔꯣ ꯁꯦꯜꯒꯤꯗ ꯄꯤꯔꯝꯃꯣ ꯁꯦꯜ ꯊꯧꯕꯁꯨ ꯁꯦꯜꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯐꯨꯔꯤꯈꯥꯎꯗ ꯃꯈꯨꯠꯇꯨ ꯍꯨꯝꯂꯤꯉꯩ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯣ ꯑꯩꯗꯤ ꯄꯤꯔꯝꯗꯣꯏ ꯃꯥꯟꯗꯕ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯀꯩꯅꯣ ꯏꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯔꯝꯃꯨ ꯍꯣꯏ ꯂꯩꯔꯝꯒꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯈꯨꯐꯥ ꯑꯃ ꯈꯨꯅꯨꯡꯁꯤ ꯑꯃ ꯊꯧꯕꯗꯨ ꯃꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯆꯠꯂꯦꯀꯣ ꯅꯪ ꯁꯣꯅꯣ ꯁꯨꯔꯤꯅꯤꯅ ꯏꯃꯥꯒꯤ ꯂꯩꯔꯝꯃꯨ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯀꯥꯎꯅꯤ ꯊꯧꯕꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯃꯃꯥꯗ ꯏꯃꯥ ꯄꯥꯕꯗꯤ ꯕꯦꯝꯃ ꯅꯄꯥꯗꯣ ꯁꯦꯜ ꯈꯔ ꯍꯪꯂꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯣ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯇꯥꯇꯣꯟ ꯍꯣꯏꯅ ꯀꯩꯝꯇ ꯌꯦꯡꯉꯛꯇ꯭ꯔꯣ ꯕꯦꯝꯃ ꯅꯪꯒꯤ ꯅꯕꯨꯡꯁꯤꯡꯁꯨ ꯁꯨꯔꯒ ꯆꯥꯕꯅꯤꯅ ꯌꯦꯡꯂꯛꯄ ꯉꯝꯗꯦꯗ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯃꯈꯣꯏꯗ ꯀꯔꯤꯝ ꯍꯥꯏꯅꯤꯡꯗ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯅꯝꯃ ꯑꯍꯜꯗꯨ ꯋꯥꯏ ꯇꯥꯁꯤꯟꯕꯅꯤ ꯍꯥꯏꯅ ꯆꯪꯂꯛꯏ ꯏꯅꯝꯃ ꯑꯩ ꯂꯥꯛꯏꯌꯦ ꯃꯧ ꯑꯍꯜꯗꯨ ꯍꯩꯅꯤꯡ ꯍꯔꯥꯎꯕ ꯑꯣꯏꯗꯤ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯈꯨꯝꯂꯛꯏ ꯑꯣ ꯑꯗꯨꯗꯤ ꯁꯨꯝ ꯐꯝꯃꯨꯀꯣ ꯏꯅꯝꯃ ꯋꯥꯏꯁꯦ ꯇꯥꯁꯤꯟꯒꯦ ꯈꯨꯅꯥꯝꯅ ꯂꯣꯏꯔꯦ ꯏꯅꯝꯃ ꯋꯥꯏꯁꯦ ꯑꯩ ꯇꯥꯁꯤꯜꯂꯒꯦ ꯆꯥꯛꯇꯣ ꯏꯅꯝꯃꯅ ꯄꯨꯟꯅ ꯊꯣꯡꯕꯤꯔꯛꯑꯣ ꯑꯩꯅ ꯉꯥ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯃꯃꯥꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯗꯕꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯄꯥꯝꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯊꯣꯏꯅꯨꯅ ꯁꯨꯝ ꯂꯩꯔꯕꯅꯤna ꯃꯅꯝꯃ ꯑꯅꯤꯗꯨꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯅꯝꯃ ꯑꯍꯜꯅ ꯍꯥꯏꯔꯝꯃꯤ ꯊꯣꯏꯅꯣ ꯅꯪꯁꯨ ꯑꯥꯗ ꯃꯤꯔꯣꯜ ꯂꯩꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯍꯟꯅꯕ ꯇꯧꯔꯣ ꯏꯃꯥꯒꯤꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯒꯦ ꯏꯅꯝꯃ ꯌꯥꯅꯤꯌꯦ ꯑꯩ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒ ꯂꯩꯈꯤꯒꯦ ꯑꯗꯨꯀꯥꯟꯗꯗꯤ ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯐꯔꯛꯄ ꯌꯥꯏꯌꯦ ꯃꯅꯝꯃ ꯑꯍꯜꯗꯨ ꯆꯠꯂꯣ ꯍꯥꯏꯅ ꯍꯦꯛ ꯇꯥꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯦ ꯍꯦꯛ ꯆꯠꯂꯣ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯃꯄꯥꯝꯗ ꯂꯩꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯅꯣꯡꯃꯇ ꯃꯅꯝꯃ ꯑꯅꯤꯗꯨꯅ ꯏꯃꯨꯡ ꯃꯪꯒꯣꯜ ꯂꯣꯏꯁꯤꯟꯒꯅꯤ ꯈꯪꯗꯦ ꯌꯨꯝ ꯑꯃꯗ ꯃꯧ ꯑꯅꯤ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯥꯅ ꯇꯧꯖꯅꯤ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯔꯤꯉꯩ ꯌꯨꯝꯗꯨꯗꯤ ꯃꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯣꯠꯄꯅ ꯈꯝ ꯊꯦꯡꯂꯦ
ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯅꯨ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯃꯥꯒꯤ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯨꯕꯤꯔꯝꯃꯤ ꯃꯄꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯕꯦꯝꯃ ꯏꯄꯥ ꯅꯪꯒꯤ ꯇꯥ ꯑꯆꯧꯕꯒꯤ ꯏꯪꯈꯣꯜ ꯁꯨꯔꯤ ꯆꯤꯡꯈꯠꯄꯒꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯥꯕꯥ ꯅꯪ ꯌꯥꯝꯅ ꯋꯥꯅꯤꯌꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯅꯕ ꯀꯔꯤ ꯀꯩꯅꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨ ꯆꯥꯔꯒ ꯆꯠꯂꯣ ꯕꯥꯕꯥ ꯋꯥꯔꯣꯏꯗ ꯏꯄꯥꯁꯨ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯃꯥꯁꯤ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯏꯆꯥ ꯂꯩꯕꯒꯤ ꯏꯄꯥꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗꯤ ꯊꯕꯛ ꯆꯠꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯁꯦꯟꯅꯔꯝꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯌꯨꯝꯗ ꯆꯠꯂꯒꯦ ꯕꯥꯕꯥ ꯑꯥꯗꯁꯨ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯏꯅꯦꯝꯄꯣꯛꯇꯣ ꯃꯇꯣꯝꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯃꯀꯣꯛ ꯉꯥꯎꯔꯝꯂꯅꯤ ꯍꯣꯏ ꯆꯠꯂꯨ ꯑꯗꯨꯗꯤ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯒꯠꯂꯒ ꯃꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯏꯃꯨꯡ ꯋꯥꯏ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯛ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯃꯅꯝꯃ ꯑꯅꯤꯗꯨꯗꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯝꯃ ꯍꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯀꯨꯕꯣꯛꯅ ꯍꯪꯉꯤ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯗꯨ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯑꯥꯗ ꯃꯃꯥꯗꯣ ꯊꯥꯗꯣꯛꯄ ꯉꯝꯗ ꯇꯧꯔꯤꯅꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯏꯃꯧ ꯂꯩꯇꯕꯁꯦ 이모ꯡꯁꯤ 이항 ꯍꯥꯡꯉꯤ ꯑꯁꯦꯡꯕꯅꯤ ꯃꯄꯥ 이모ꯡꯁꯤꯗꯗꯤ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯩꯔꯕꯅꯤꯅ ꯃꯥ ꯂꯩꯇꯕꯗ 이식 ꯁꯤꯛꯏ ꯑꯗꯣ ꯅꯆꯥꯅꯨꯄꯥꯗ ꯈꯔ ꯍꯥꯏ ꯃꯧꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯈꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨꯗꯤ ꯄꯥꯡꯉꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯃꯄꯥ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯁꯣꯝꯗ ꯊꯣꯏꯅꯨꯒꯤ ꯃꯅꯝꯃ ꯑꯅꯤꯗꯨ ꯊꯦꯡꯂꯦ ꯀꯩ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯝꯃ ꯑꯇꯣꯝꯕꯤꯗꯨꯅ ꯁꯨꯝꯁꯤꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜꯗꯨ ꯋꯥꯏ ꯇꯥꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯏꯅꯝꯇꯣꯟ ꯃꯪꯒꯣꯜꯁꯦ ꯑꯩꯅ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯕꯅꯤ ꯉꯁꯥꯏꯅ ꯋꯥꯏ ꯇꯩꯔꯤꯅꯤꯅ ꯃꯔꯥꯡ ꯇꯨꯔꯥꯡ ꯁꯤꯕꯨ ꯀꯔꯤ ꯋꯥꯏ ꯇꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯒ ꯇꯩꯗ ꯌꯥꯔꯣꯏ 이ꯅꯝꯃ 와이세 ꯑꯃꯨꯛ ꯍꯜꯂꯒ ꯇꯩꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ 이ꯅꯝꯃ ꯍꯣꯏꯁꯨ ꯌꯥꯍꯧꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯇꯩꯔꯗꯤ ꯐꯗꯧꯅꯤ 와이세 ꯁꯨꯃꯥꯏꯅ ꯇꯩꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯩꯌꯨ ꯍꯥꯏꯅꯣ ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯍꯩꯄꯥ ꯁꯥꯔꯅꯨ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯊꯣꯏꯅꯨꯁꯨ ꯃꯁꯤꯡꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤꯅꯤꯗꯣ ꯑꯗꯨꯅ 이남ꯇꯣꯟ ꯌꯥꯔꯦ ꯅꯪ ꯑꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ 와이세 ꯌꯥꯝ ꯁꯤꯠꯅꯤꯡꯂꯕꯗꯤ ꯑꯩ ꯁꯤꯠꯂꯒꯦ ꯍꯥꯏꯔꯒ ꯃꯅꯝꯇꯣꯟꯗꯒꯤ ꯁꯨꯝꯖꯤꯠꯇꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯥꯞ ꯂꯧꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯐꯗꯠ ꯇꯧꯗꯨꯅ ꯁꯤꯠꯄ ꯍꯧꯔꯛꯏ ꯃꯅꯝꯇꯣꯟꯁꯨ ꯁꯨꯝꯖꯤꯠꯇꯨ ꯃꯨꯟꯒꯗꯕꯒꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯅꯤꯡꯉꯣꯜ ꯑꯐꯥꯎꯕꯤ ꯀꯔꯤ ꯋꯥꯏ ꯈꯨꯁꯤꯠꯅꯣ ꯐꯗꯠ ꯁꯤꯠꯂꯤꯕꯗꯨꯕꯣ ꯏꯃꯨꯡꯒꯁꯦ ꯈꯥꯔꯥꯏ ꯈꯪꯗꯅ ꯄꯥꯟꯕ ꯇꯥꯔꯦꯅꯦ ꯊꯣꯏꯅꯨꯗꯨ ꯃꯅꯝꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯁꯨꯝꯅ ꯁꯤꯠꯂꯝꯕ ꯁꯨꯝꯖꯤꯠꯇꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯨꯅ ꯐꯗꯠ ꯁꯤꯠꯂꯒ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯐꯗꯠ ꯍꯥꯏꯔꯒ ꯃꯅꯝ ꯑꯇꯣꯝꯕꯤꯅ ꯂꯦꯞꯂꯤꯕ ꯖꯒꯥꯗꯨꯗꯒ ꯍꯦꯛꯇ ꯁꯤꯠꯂꯤ ꯃꯅꯝ ꯑꯇꯣꯝꯕꯤꯅ ꯁꯨꯝꯖꯤꯠꯇꯣ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯤꯅꯦ ꯃꯤꯉꯣꯟꯗ ꯇꯥꯟꯅꯗꯅ ꯁꯤꯠꯆꯤꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯅꯪꯁꯦ ꯃꯤꯅ ꯁꯣꯅꯣ ꯁꯨꯏ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ ꯊꯣꯏꯅꯨ ꯃꯅꯝꯃꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯃꯅꯝꯇꯣꯟꯅ ꯂꯦꯞꯂꯤꯕ ꯖꯒꯥꯗꯨꯗ ꯑꯃꯨꯛꯁꯨ ꯈꯔ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯟꯅꯗꯅ ꯍꯦꯛꯇ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯋꯥꯏꯗꯨ ꯁꯤꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯅꯝꯃꯒ ꯊꯣꯏꯅꯨꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯥꯎꯅꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯤ ꯃꯧ ꯑꯍꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯧ ꯑꯅꯤꯗꯨ ꯄꯥꯔꯒ ꯊꯣꯏꯅꯨ ꯃꯇꯣꯝꯇ ꯇꯣꯉꯥꯟ ꯇꯥꯔꯒ ꯈꯠꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯃꯥꯅ ꯍꯥꯏ ꯕꯦꯝꯃ ꯅꯪꯕꯨ ꯅꯅꯝꯃ ꯍꯣꯏꯒ ꯃꯥꯟꯅꯒꯅꯨꯅꯦ ꯅꯪꯅ ꯅꯄꯥꯝꯗ ꯂꯥꯛꯂꯒ ꯃꯧꯒ ꯈꯠꯅꯔꯕꯗꯤ ꯃꯤꯅ ꯅꯪꯕꯨ ꯅꯤꯡꯉꯣꯜ ꯌꯨꯡꯒꯥꯏꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ ꯃꯥ ꯃꯣꯏꯅ ꯁꯨꯝ ꯉꯝ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯅꯨꯃꯤꯠ 4ꯅꯤꯗꯤ ꯁꯨꯔꯕꯂꯅꯤ ꯅꯣꯡꯃꯇ ꯃꯁꯥꯅ ꯈꯪꯅ ꯏꯃꯥꯒꯤ ꯆꯥꯛꯁꯦ ꯄꯨꯁꯤꯜꯂꯛꯄ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯒ ꯄꯤꯔꯛꯄ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤ ꯃꯑꯣꯡꯁꯦ ꯅꯆꯥꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯆꯥꯔꯤꯗꯅ 이마나 라이라비 오이루바나네 미나 삐럭바 카라두나 뺀톡바 따바니 토이노 얌 누가있다나 이마 에코이 따서고 따돈가세 얌 팟데 모이네 야바기니 이나마니나 수마이 떠리시 에코이 누바가 잉나바다 모이디 아다 레오리 에코이기디 아이나 와이 나가바 쿠딩기 아돈세 뱀마 미다나 뿌리 하이두니 asumna thoinusu nongalaga mayumda halaklam manemna bema namadubu kayam kana ngamdrino ima ate kaisu thoidokpadi nate magi khwangdo adudo lengba yahodre ngasi nongni leiraga imaga mu hek chalasi hoi chalosi ma thoinu imungda muk sanglaktuna magi kadi heptun laikre numidangi matamda
ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯅꯪꯗꯤ? ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯗꯤ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯔꯦ? ꯈꯔꯕꯨꯗꯤ ꯐꯍꯧꯔꯦ, ꯑꯗꯣ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ, ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ? ꯅꯪꯗꯤ ꯑꯩ ꯂꯩꯇꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯈꯪꯗꯦ, ꯅꯪꯗꯤ ꯑꯥꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ꯫ ꯑꯥꯗꯗꯤ ꯋꯥꯁꯨ ꯏꯪ ꯇꯝꯅ ꯉꯥꯡꯉꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯒꯁꯨ ꯇꯞ ꯇꯥꯈꯩ ꯈꯠꯅ ꯊꯣꯛꯑꯝꯃꯤ꯫ ꯀꯩꯒꯤ ꯈꯠꯅꯩꯕ? ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯏꯅꯝꯇꯣꯟ ꯍꯣꯏꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯌꯥꯍꯧꯁꯨ ꯌꯥꯝ ꯊꯦꯡꯉꯤ, ꯑꯗꯨꯒ ꯑꯩꯅ ꯋꯥꯏ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯒ ꯋꯥꯏꯒꯁꯤ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯄꯥꯛꯅ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯐꯟꯗꯣꯛꯇꯨꯅ ꯋꯥꯏ ꯇꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯨꯠꯇꯨ ꯁꯠ ꯇꯤꯡꯊꯣꯛꯂꯒ ꯇꯧꯔꯛꯄꯗꯨꯗ ꯊꯧꯕꯒꯤ ꯁꯨꯕꯥꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠꯇꯨꯅ ꯊꯣꯛ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ, ꯋꯥꯏꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯇꯩꯕ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯦ, ꯁꯤꯗꯒꯤ ꯄꯥꯛꯅ ꯇꯩꯔꯛꯂꯕꯗꯤ ꯅꯪ ꯁꯣꯏꯔꯔꯣꯏ꯫ ꯊꯣꯏꯅꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯃꯐꯤꯌꯣꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ, ꯍꯩꯅꯗꯦ꯫ ꯈꯤꯇꯪ ꯁꯣꯏꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯈꯪꯗꯦ, ꯑꯗꯨꯝ ꯍꯦꯛ ꯆꯩ ꯋꯥꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯊꯧꯕꯒ ꯊꯣꯏꯅꯨꯒ ꯃꯆꯦꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯊꯧꯕꯒꯤ ꯃꯆꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯔꯦꯟ ꯅꯪꯒꯤ ꯋꯥ ꯗꯣꯡ ꯉꯥꯡꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯀꯣ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯍꯣꯏꯕ, ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ꯫ ꯑꯗꯨꯅꯤꯗꯅ, ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯏ, ꯑꯗꯨꯅ ꯍꯥꯏꯔꯤꯅꯤ꯫ ꯊꯣꯏꯅꯨꯗꯨ ꯃꯆꯤꯟ ꯄꯣꯝꯊꯣꯛꯂꯒ, ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯈꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯦꯗꯨ ꯆꯪꯂꯛꯇꯨꯅ, ꯃꯧꯋꯥ ꯀꯩꯗꯧꯔꯦ? ꯁꯥꯎꯔꯤꯔꯣ ꯅꯪꯕꯣ? ꯏꯅꯝꯃ, ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯑꯉꯥꯎꯕꯤꯗꯧꯅ ꯈꯜꯂꯤꯕ꯫ ꯆꯦ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯅꯪ ꯉꯥꯏꯈꯣꯀꯣ, ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ, ꯑꯗꯣ ꯅꯪ ꯃꯧꯁꯤꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯀꯩꯝꯇ ꯍꯥꯏꯗꯤ ꯏꯆꯦ, ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯍꯥꯏꯗꯨꯗꯤ, ꯅꯪ ꯑꯩꯕꯨ ꯋꯥ ꯉꯥꯡꯉꯛꯀꯅꯨ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯌꯨꯅ ꯍꯥꯏꯗꯨꯗꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯗꯨ ꯍꯦꯛ ꯌꯧꯋꯦ ꯑꯣꯏꯕ꯫ ꯌꯥꯔꯦ, ꯏꯆꯦꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯁꯦ, ꯈꯔ ꯂꯣꯏꯁꯤꯟꯃꯤꯟꯅꯧꯔꯣ꯫ ꯃꯆꯦꯅ ꯅꯣꯛꯂꯒ, ꯆꯥꯛꯄꯨꯗꯤ ꯏꯆꯦ ꯑꯗꯨꯝ ꯊꯤꯔꯒꯦ, ꯑꯗꯣ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯅꯪꯕꯣ? ꯊꯣꯏꯅꯨꯗ ꯃꯣꯟꯁꯤꯟꯗꯨꯅ, ꯏꯅꯝꯃ ꯐꯨꯒꯦꯀꯣ ꯃꯇꯨꯡ ꯍꯥꯏꯗꯅꯕ꯫ ꯐꯨꯗꯠꯂꯣ ꯏꯅꯝꯃ, ꯈꯔ ꯌꯥꯝ ꯐꯨꯗꯠꯂꯣ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗꯕꯅꯤ, ꯊꯤꯅ ꯊꯤꯅꯁꯨ ꯑꯗꯨꯝ ꯉꯥꯡꯉꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯟꯅ ꯋꯥ ꯃꯦꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯣꯏꯅꯨꯒꯤ ꯀꯞꯉꯥꯡ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯍꯦꯟꯅ ꯅꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯇꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯁꯪꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯃꯈꯣꯡ ꯂꯩꯈꯥꯏꯈꯤꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯁꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯁꯪ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯈꯣꯡꯗꯨ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯗꯕꯒꯤ ꯐꯃꯨꯡꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯊꯧꯕꯅ, ꯏꯃꯥ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯏꯁꯤꯡꯒ ꯁꯣꯛꯄꯤꯔꯨꯅꯨ, ꯅꯃꯧ ꯅꯨꯄꯤꯅ ꯃꯔꯩ ꯁꯣꯛꯆꯅꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯧꯁꯤꯁꯨ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ, ꯑꯗꯨꯅ ꯏꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ꯫ ꯍꯣꯏꯕ, ꯑꯇꯩ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯏꯁꯤꯡꯗꯤ ꯁꯣꯛꯀꯅꯣꯕ꯫ ꯊꯣꯏꯅꯨ ꯆꯪꯂꯛꯇꯨꯅ, ꯇꯥꯔꯤꯕꯣ,ꯏꯃꯥꯒꯤ ꯃꯈꯣꯡꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯁꯦ꯫ ꯅꯨꯄꯤ, ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯅꯪꯒꯤ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯒꯧꯗꯣ ꯁꯤꯖꯤꯟꯅꯔꯛꯀꯅꯨꯀꯣ꯫ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯖꯔꯛꯈꯤꯕꯗꯣ ꯊꯧꯕꯒꯤ ꯋꯥꯍꯩꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯗꯨꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯃꯤꯡ ꯀꯧꯏ ꯀꯧꯔꯛꯀꯅꯨ ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ ꯀꯧꯏ ꯀꯧꯔꯛꯀꯅꯨ ꯍꯥꯏ, ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯤꯅꯥꯏꯅ ꯀꯧꯔꯒꯦ ꯌꯥꯔꯦꯀꯣ? ꯍꯥꯏꯔꯒ ꯀꯧꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯥ ꯃꯤꯅꯥꯏ, ꯏꯃꯥꯒꯤ ꯃꯈꯣꯡꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯁꯤ꯫ ꯊꯧꯕ ꯁꯥꯎꯅ, ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯅꯤꯁꯦ, ꯑꯩꯅ ꯁꯨꯝ ꯍꯟꯕꯁꯤꯗꯀꯣ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯁꯅꯨ꯫ ꯏꯕꯨꯡꯉꯣ, ꯏꯃꯧ ꯆꯩ ꯆꯥꯕ ꯂꯥꯏꯔꯤ, ꯅꯪ ꯑꯗꯨꯝ ꯏꯃꯥꯅ ꯐꯨꯔꯛꯀꯅꯤꯀꯣ꯫ ꯏꯃꯧꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯀꯛꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯕꯁꯤ ꯅꯪꯗꯤ ꯁꯤ ꯀꯧꯔꯣꯏꯗꯅ ꯍꯥꯏꯕ ꯀꯩꯗꯧꯋꯤ? ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯄꯥꯕꯒꯤ ꯏꯃꯥꯒꯅ ꯁꯨꯝ ꯀꯟꯈꯠꯇꯨꯅ ꯊꯝꯂꯕꯅꯤꯅ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯀꯧꯔꯛꯑꯒꯦ ꯑꯗꯨꯗꯤ꯫ ꯀꯧꯔꯛꯑꯣ, ꯅꯌꯥ ꯊꯨꯗꯦꯛꯀꯦ, ꯁꯨꯅꯨꯁꯨ ꯍꯥꯏꯔꯒ ꯅꯪ ꯌꯥꯝ ꯂꯦꯝꯃꯤꯅꯦ ꯅꯪ, ꯌꯥꯝ ꯂꯦꯝꯃꯤ꯫ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ, ꯑꯩꯒꯁꯤ ꯌꯥꯝ ꯂꯨꯅ ꯇꯧꯏ꯫ ꯑꯩꯅ ꯃꯉꯣꯟꯗ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯩ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯃꯃꯥꯏꯗꯀꯁꯦ ꯁꯨꯃꯥꯏꯅ ꯁꯤꯛꯄꯅꯤ꯫ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯃꯈꯨꯠꯇꯨ ꯁꯠ ꯊꯤꯟꯖꯤꯜꯂꯛꯂꯒ ꯊꯧꯕꯒꯤ ꯃꯃꯥꯏꯗꯨꯗ ꯁꯤꯛꯇꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯁꯠ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯊꯧꯕꯗꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ, ꯍꯦ ꯀꯩꯅꯣ ꯁꯤꯕꯣ, ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪ? ꯑꯃꯨꯁꯪꯗꯨ ꯍꯧꯒꯠꯁꯤ ꯀꯗꯥꯏ ꯐꯝꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗ ꯇꯞꯅ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯅꯥꯗ꯭ꯔꯣ ꯃꯧꯅ ꯁꯤꯛꯂꯛꯄꯗꯣ? ꯅꯥꯔꯁꯨ ꯈꯔ ꯈꯥꯡꯉꯨꯀꯣ꯫ ꯊꯧꯕ ꯍꯧꯒꯠꯂꯛꯇꯨꯅ,
Ima, noina ni namo ani se pulam punsilaga borada halaga turelda thadakrasira khangni. Ai pupene pil. Hairam laga thokre amusangna. Mawa nangi nupada nangna mathong maram khangdana pangkauda kauganu. Inemi iku amadi laiminariba miyoi sing adugi mamangda mingau haibase yam lubani. Adudi kai kaudoino ima. Moi tada haina kawu kaidogi. Ima asu nanga sum loina basida ngauba horaklabra kainom tawre. As ima sidi. Tha kharagi matung thoinugi mamadudi naba pharaklami. Aduga mapadu dok laihau tawduna amuk yam kanu naraklami. Mapana masa ngamdabaduda masanupa anidudi adum hanglami. Adubu mau anidudi kanamta sanglaktuna hangladre. Thoinusu mapa masa ngamdre haibagi pau phangduna mayumda laklami. Adubu mahaki mapa adudi yengbada phibam taramdre. Ima babasu kayam koirage naba. Bema tha makhayu phara amani. Aduga ngasi khakta pau laiba. Si babase anala yeng sangda amta pusi. Mapana tapna bema ipa amuk layeng laroi. Ipa putharage khali. Amukta thamoi sokna kappa hisidaba thoinudu ngasidi mapagi wahisida tasingna thamoi sokna tapna. Baba dumai hain si anala yeng sangda sasi aina paba layeng doini. Mapana amukasu tapna bema ipagi de khalun. Tamase yang wazaraklabani. Takoina koibu karida soikini yengsinbada ahing kaya tumkidabani. Mama sumapuribana sa ising saraktaba numit masing yamlaklabanina layeng bangam laroidra haina wazabani. Aduna masu yam nungaitana kumlei. Mapa karino wakhaldu yam khanjila male. Nang ai isase awaba thengkhang kaya landuna ngasi phawba hinlaklibasibu itum tanai tom tanabro. Moi mapa phanaba layeng toini. Asumna thoinuna mabung anida amuk saibadagi mapabu ana layeng sangda pukhalatlamni. Ana layeng sangda pukhatuna layeng matung marini suba numitta thoinugi mapadu laikhitre. Mapana sangsar thadoklamdaigi matamduda thoinudi mapana sanaba saklauba satkibani. Adubu mahakna halakpa matamdadi mapana siraga leirambaduna mahak chansinduna mapabu konsinduna thamoi sokna kapni. Baba, nachana pabagi sakpure si saraga satke chalo baba nanga dumai taurino kaigino. Yumna lase baba, yumna lase. Asumna tha khra so hausinchi thoinusu mapamda anamba matamda leiri. Nomadi mamana masanupa anibu kauduna hairami. Imagi asauba yaima nasiri imana koida wa khra haiki. Imase si khra basu yari. Adubu imase isa thoinugi khallaga matam kitakti hinkiki. Masanupa ahalna ma karino haininglimdo hairo. Imana haigi khalisi atai nate. Laiba yumpham ase saruk ahum thokna yelagani. Kahino ima isarina wani khaktani tangkhai yenagadaba natro. Madu ima tauroi. Nasinanaw ani leina napado ukang taklaga sikibani. Aduna hayeng aina ana ayek tawraklabadi nasanupina imagi inkul sarukto yolaga layeng jaraksano. Ima isrinawgi bipam thokpudo adudi dumpiro atai khangde. Phare adudi imana na khoigi lam saruk amata piraroi. Hausik lairiba lanthumase napagi mingdani. Aina nasanupigi mingda onsillani. Aduk fattaba noidi yumsidi laibirano sakrosa. Ima nasa poklabadi yumpham piba tabani. Hoi pifam thoi. Adubu madu piroi harasu yai. Aduna isu nakhoida piraroi. Noi lay haibagi karimta kanadre. Mayum pankhrabi nasanupisina imagidamakta ai lairi haiduna awaba thengkhang kayada selaktuna iteng pang. Masida noida aina karigi lampi pham thokpagi. Asumna mamana saraktuna masanupa anida lam amata pidabida masanupi thoinugi mingda pataduna mapankre. Adudagi mabung aniduna masanupida amuk girigri tak lamdo moida piyo haina. Thoinu ngauzarabasu mama budi yam nungsizai aduna mabung aniduda hairami. Taso tadot noina haiba iyagi tawbatabu aigi imase luna sana tawbiba miyoyeduda lamse loina pigani. Masanupigi wafam tabada mabung anidu mayumdi hek halakpaga mamada aiga laisi haiduna
ꯑꯃꯨꯛ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯉꯝ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯩ ꯅꯈꯣꯏ ꯀꯅꯥꯝꯇꯒ ꯂꯩꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯃꯨꯁꯪꯅ ꯕꯦꯝꯃ, ꯏꯅꯝꯃꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ, ꯅꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯃꯥꯕꯨ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯕꯨꯡ ꯑꯅꯤꯗꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯅꯆꯥ ꯑꯅꯤ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯏꯃꯥꯅ ꯏꯆꯟꯒꯤꯗ ꯂꯩꯒꯅꯤ? ꯌꯨꯝꯗ ꯆꯠꯁꯤ ꯏꯃꯥ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯊꯣꯏꯅꯨ ꯇꯞꯅ, ꯇꯥꯆꯧ, ꯇꯥꯇꯣꯟ, ꯅꯤꯡꯉꯣꯜ ꯑꯩꯅ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ? ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯆꯥ ꯑꯅꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤꯗ ꯑꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯆꯠꯈꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯏꯅꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ꯫ ꯊꯧꯕꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯏꯃꯥꯗꯣ ꯆꯠꯈꯤꯕꯁꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯩꯗꯤ ꯏꯃꯥꯗꯣ ꯆꯠꯍꯟꯈꯤꯅꯨ ꯍꯥꯏꯗ꯭ꯔꯣ? ꯍꯥꯏ, ꯑꯗꯨꯗꯩꯗꯤ ꯅꯤꯡꯉꯣꯜꯅꯤꯅ ꯏꯃꯥꯕꯨ ꯁꯤꯗ ꯁꯨꯝ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯛꯅꯗꯨꯅ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯏꯗ, ꯅꯃꯥ ꯐꯥꯎ ꯇꯥꯟꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯕ, ꯃꯇꯥꯡ ꯆꯥꯗꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯏꯅꯨꯁꯨ ꯃꯃꯥ ꯑꯣꯏꯔꯛꯀꯗꯧꯔꯦ꯫ ꯃꯅꯦꯝꯅ, ꯕꯦꯝꯃ, ꯅꯁꯥꯗꯨ ꯏꯪꯍꯟꯒꯅꯨꯀꯣ, ꯆꯥꯛꯀꯗꯣ ꯏꯃꯥ ꯊꯣꯡꯕꯤꯒꯦ꯫ ꯏꯃꯥ, ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ, ꯅꯆꯥꯅꯨꯄꯥꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯣꯏ ꯍꯥꯏ꯫ ꯊꯧꯕ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯃꯤꯕꯨ ꯁꯨꯝ ꯉꯥꯎꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯣꯏꯇꯥꯗ, ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯃꯤ ꯃꯧ ꯑꯣꯏꯗꯅ ꯏꯆꯥꯒ ꯄꯣꯛꯇꯧꯔꯁꯤꯕꯨ꯫ ꯑꯣ, ꯑꯃꯨꯛ ꯍꯧꯔꯦꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ꯫ ꯃꯃꯥꯅ ꯅꯣꯛꯇꯨꯅ, ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯣ? ꯃꯁꯥꯒꯤꯅꯤ, ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯊꯣꯏꯅꯨꯁꯨ ꯅꯣꯛꯂꯒ, ꯑꯗꯨꯅꯦꯕ, ꯅꯠꯇ꯭ꯔ ꯏꯃꯥ? ꯆꯨꯝꯃꯤ, ꯏꯃꯧꯅ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯍꯦꯛ ꯐꯪꯖꯈꯤꯕꯗꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯩ, ꯃꯣꯏꯇꯥꯗ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ, ꯑꯉꯥꯡꯁꯤ ꯑꯝꯇ ꯌꯦꯡꯉꯣ꯫ ꯐꯔꯦꯁꯦ, ꯑꯩꯁꯨ ꯊꯕꯛ ꯋꯥꯅ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ, ꯏꯃꯥꯗ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦ꯫ ꯑꯁ, ꯏꯃꯥꯁꯨ ꯇꯨꯝꯐꯝ ꯈꯪꯉꯣꯏꯌꯦ, ꯅꯪ ꯑꯣꯏꯅ ꯌꯦꯡꯉꯣ, ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯑꯗꯨꯒ ꯍꯧꯒꯠꯂꯛꯂꯒ ꯅꯪ ꯑꯃꯨꯛ ꯇꯨꯝꯃꯣꯕ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯍꯤꯡꯅꯤ ꯀꯥꯏꯅ ꯇꯨꯝꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯃꯃꯤꯠ ꯃꯅꯥꯗꯨ ꯀ꯭ꯔꯣ ꯀ꯭ꯔꯣ ꯑꯣꯠꯇꯨꯅ ꯑꯗꯨꯃꯛ ꯍꯦꯛ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯊꯣꯏꯅꯨꯗꯨ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ, ꯃꯆꯥꯗꯨ ꯅꯤꯡꯉꯥꯏꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯥꯗꯤ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯕꯅꯤꯅ ꯃꯆꯥꯗꯨ ꯎꯏꯔꯤ ꯁꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯏꯃꯥ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ꯫ ꯏꯆꯦ, ꯏꯃꯥꯗ ꯑꯉꯥꯡꯗꯨ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯂꯨꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯥꯔꯛꯀꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯨꯏꯔꯦ, ꯍꯜꯂꯛꯀꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯨꯏꯔꯣꯏꯌꯦ, ꯉꯥꯛꯇꯪ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯑꯃꯨꯁꯪꯅ ꯃꯁꯨ ꯅꯨꯄꯤꯗꯨ ꯄꯣꯠꯁꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯁꯤꯌꯥ, ꯅꯁꯨ ꯅꯨꯄꯤꯁꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯌꯥꯝ ꯁꯤꯡꯉꯤꯅ꯫ ꯕꯦꯝꯃ, ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ, ꯑꯍꯤꯡꯒꯁꯤ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ, ꯑꯗꯨꯅ ꯃꯃꯥꯗꯣ ꯇꯨꯝꯁꯤꯠ ꯐꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯇꯨꯝꯖꯔꯣ ꯍꯥꯏꯗꯅ ꯊꯅꯝꯂꯒ ꯑꯩꯅ ꯏꯁꯨꯁꯦ ꯄꯣꯔꯒ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯤ꯫ ꯏꯆꯦ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ, ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯅꯦꯝꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯇ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯤꯕꯅꯤ꯫ ꯇꯣꯝꯕꯤ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯀꯔꯤꯒꯤ ꯈꯠꯅ ꯆꯩꯅꯗꯣꯏꯅꯣ? ꯑꯩꯁꯨ ꯅꯨꯄꯤꯅꯤꯅ ꯏꯃꯧꯒꯤ ꯑꯋꯥꯕꯗꯣ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯃ ꯌꯣꯛꯄꯒꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯅꯣꯏꯁꯨ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯆꯨꯝꯃꯤꯁꯤ, ꯑꯔꯥꯏꯕ ꯅꯠꯇꯦ, ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯀꯦꯇꯨꯀꯤꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯟꯕ ꯂꯥꯛꯏ꯫ ꯇꯣꯝꯕꯤꯅ, ꯏꯃꯥꯕꯣꯛ, ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ? ꯀꯦꯇꯨꯀꯤꯅ, ꯍꯣꯏ ꯏꯕꯦꯝꯃ, ꯏꯃꯧꯒ ꯂꯣꯏꯅ ꯈꯤꯔꯤ꯫ ꯑꯃꯨꯁꯪꯅ, ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯃꯨꯁꯪ, ꯅꯣꯏ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯃꯧ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯏꯅꯦꯝ ꯏꯀꯨꯅ ꯀꯔꯤ ꯍꯥꯏꯈꯤꯒꯅꯤ ꯈꯟꯕꯗ ꯋꯥ ꯑꯔꯨꯕ ꯐꯥꯎꯗꯤ ꯍꯥꯏꯔꯨꯅꯨ, ꯈꯣꯡꯁꯤ ꯐꯥꯎꯕ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯠꯂꯛꯄ ꯅꯠꯇꯦꯗꯣ꯫ ꯆꯨꯝꯃꯤꯁꯦ, ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝ ꯁꯨꯅꯤꯡꯗꯦ꯫ ꯏꯆꯦ, ꯊꯕꯛꯇꯨꯕꯨꯗꯤ ꯀꯣꯟꯅ ꯁꯨꯔꯛꯈꯤꯅꯤꯗ, ꯍꯧꯖꯤꯛ
Masa piklibagi oiromgani. Aikhoigisu thabak amta sudi. Masa sing senaraga panglai lay. Ketukina. Adunadi namau nupiduna nomadi nathak karaga satkiba taba. Isiya. Isiyagi mausingdo. Isiyagi nathakta karaga hekta satpro. Aikhoigidi satte. Ketukina. Amusang nangsu laim wakal tadi. Isiyana haibadi namau nupina usil oi haibanida. Khangdi isi hayeng kona adumaya tawragadra haidi. Adubu hauzik phawbagi oinadi imungduda mana maning tamna leiribani. Kariguma lamhende helaklagana tap takai phudatlaga sambalda thietlaga thamledana. Tombi noklaga isi nangi wahidi yam nokningi ado wari snungai. Adudi ay maruki silse amukta thamjilukiki. Phare phare isi so muksatlagi. Amusang satkre ketukina. Kari thoina ngangzaino khangdine. Mamung nupi sono subido. Amusang mayumda yawraktuna. Bema ima halae. Thoinu thoklaktuna. Ima aisu tumbaga yade. Sa oina thonglasirana iruba loire. Phare phare sakto sa thoklaga nena tana tumi. Ima su nanamaki manakta satlukiki. Imagi sakti hapuranu. Hoi ima. Asomna mina thoinu si sono subini hainarasu. Anghaubini hainarasu. Mane makunadi yam luna taubi. Aduna mina ngangnagera ngangnaroira. Thoinu mani maudi migi mawa laudana yam nungsinana adumak laiki.